ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯁꯤꯅꯁꯤ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯩꯈꯣꯏꯅ ꯈꯣꯏꯌꯨꯝ ꯂꯥꯏꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯍꯥꯏꯕꯁꯦ ꯀꯥꯎꯔꯣꯏꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯔꯣꯜꯁꯤꯅ ꯋꯥꯍꯪ ꯈꯔꯗꯤ ꯍꯪꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯅꯥꯅꯣ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯅ ꯀꯅꯥ ꯑꯣꯏꯔꯤꯕ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯑꯅꯤꯁꯤꯅ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯃꯥꯂꯦꯝꯁꯤꯗ ꯂꯥꯛꯑꯝꯕꯒꯤ ꯋꯥꯔꯤ ꯍꯟꯒꯗꯕꯒꯤ ꯂꯝꯕꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯗꯥꯡꯅ ꯀꯔꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯑꯩꯈꯣꯏ ꯃꯤ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯍꯪꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯃ ꯑꯣꯏ ꯊꯋꯥꯏꯁꯨ ꯍꯤꯡꯉꯤ ꯁꯤꯗꯦ ꯍꯛꯆꯥꯡꯗꯤ ꯁꯤ ꯄꯨꯟꯁꯤꯗꯤ ꯂꯩꯍꯧꯏ ꯍꯛꯆꯥꯡꯗꯤ ꯃꯥꯡꯈꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯩꯈꯣꯏꯅ ꯁꯟꯇꯣꯟꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅꯤ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯩꯈꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯃꯥꯂꯦꯝ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯗ ꯇꯦꯡꯕꯥꯟꯕ ꯃꯄꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯁꯟꯗꯣꯛꯇꯨꯅ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯁꯟꯗꯣꯛꯇꯨꯅ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯆꯠꯅ ꯂꯤꯛꯂꯝ ꯏꯅꯥꯠꯄꯨ ꯉꯥꯛꯄ ꯌꯣꯛꯈꯠꯄ ꯃꯩꯇꯩ ꯂꯩꯄꯥꯛ ꯀꯟꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯅꯤ ꯄꯟꯊꯧ ꯅꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ ꯋꯥꯈꯜꯂꯣꯟꯒꯤ ꯋꯥꯍꯩꯒꯤ ꯌꯥꯏ ꯊꯧꯖꯥꯟꯕꯤꯌꯨ ꯄꯟꯊꯧ ꯉꯁꯤ ꯅꯆꯥꯅ ꯏꯄꯥꯒ ꯄꯥꯎ ꯁꯥꯟꯅꯕꯁꯤꯗ ꯅꯆꯥꯒꯤ ꯋꯥꯈꯜꯗ ꯋꯥꯍꯪ ꯀꯌꯥ ꯃꯔꯣꯜ ꯑꯃ ꯃꯌꯣꯟ ꯆꯣꯡꯖꯔꯛꯏ ꯄꯟꯊꯧ ꯋꯥꯍꯪꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯆꯥꯅ ꯈꯪꯖꯅꯤꯡꯕꯁꯤ ꯃꯦꯔꯥ ꯊꯥ ꯍꯥꯏꯕ ꯊꯥ ꯑꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯁꯤꯂꯣꯟ ꯂꯩꯕꯤꯕꯒꯦ ꯇꯥꯛꯄꯤꯌꯨ ꯄꯟꯊꯧ ꯃꯦꯔꯥ ꯊꯥꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯑꯥꯛꯄ ꯊꯥꯅꯤ ꯑꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯅꯤꯡ ꯊꯥꯅꯤ ꯃꯦꯔꯥ ꯊꯥꯁꯦ ꯃꯦꯔꯥ ꯊꯥꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯂꯤꯛꯂꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯉꯒ ꯏꯔꯥꯠꯂꯒ ꯅꯨꯃꯤꯠ ꯊꯥ ꯑꯃ ꯏꯔꯥꯠꯄ ꯌꯥꯏ ꯂꯣꯏꯅꯅ ꯊꯥꯅꯤꯟ ꯐꯥꯎꯕ ꯏꯔꯥꯠꯄ ꯌꯥꯏ ꯅꯨꯃꯤꯠ 10ꯅꯤ ꯏꯔꯥꯠꯄ ꯌꯥꯏ ꯅꯨꯃꯤꯠ 8ꯅꯤ ꯏꯔꯥꯠꯄ ꯌꯥꯏ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯂꯥꯠꯀꯗꯧꯔꯤꯁꯦ ꯍꯥꯏꯔꯛꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯡꯕꯥꯟꯕ ꯃꯄꯨꯕꯨ ꯂꯥꯠꯄ ꯄꯥꯟꯊꯣꯏꯕꯤ ꯄꯂꯦꯝ ꯏꯃꯥꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯥꯠꯄ ꯊꯧꯅꯤ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯂꯤꯁꯤꯅ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯟꯅꯕꯒꯤꯗꯃꯛ ꯊꯧꯅꯤ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯁꯤꯒ ꯂꯣꯏꯅꯅ ꯄꯟꯊꯧꯒꯤ ꯁꯪꯂꯦꯟ ꯂꯥꯏꯄꯨꯡ ꯍꯔꯥꯎ ꯊꯧꯅꯤ ꯏꯂꯥꯠ ꯃꯦꯔꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗꯒꯤꯅ 10ꯅꯤ ꯄꯥꯟꯕ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯁꯤꯜꯁꯨ ꯂꯩ ꯉꯁꯤ ꯐꯥꯎꯕꯗꯤ ꯅꯆꯥꯅ ꯊꯣꯏꯗꯣꯛꯅ ꯈꯟꯖꯟꯖꯔꯨꯗꯦ ꯄꯟꯊꯧ ꯑꯗꯨꯕꯨ ꯉꯁꯤ ꯏꯄꯥꯒꯤ ꯄꯥꯎꯇꯥꯛ ꯇꯥꯕꯗꯒꯤ ꯅꯆꯥꯅ ꯃꯩꯇꯩ ꯑꯣꯏꯅ ꯄꯣꯛꯑꯝꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯩ ꯄꯟꯊꯧ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯤꯈꯥ ꯄꯣꯜꯂꯣꯏ ꯃꯤꯄꯥꯟ ꯇꯥꯡꯉꯣꯏ ꯍꯥꯏꯅ ꯊꯥꯖꯩ ꯅꯆꯥꯅ ꯄꯟꯊꯧ ꯂꯥꯏ ꯅꯤꯡꯕꯒꯤ ꯊꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯊꯥ ꯍꯥꯏꯗꯨꯅ ꯃꯦꯔꯥ ꯊꯥ ꯑꯁꯤꯕꯨ ꯊꯧꯅꯤꯖꯔꯝꯃꯤ ꯄꯟꯊꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯆꯥꯅ ꯅꯨꯡꯉꯥꯏꯖꯩ ꯏꯄꯥꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯄꯟꯊꯧ ꯀꯔꯤ ꯀꯔꯝꯕ ꯅꯨꯃꯤꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯛꯄ ꯅꯨꯃꯤꯠ ꯑꯣꯏꯕꯤꯕꯒꯦ ꯃꯦꯔꯥꯒꯤ ꯊꯧꯅꯤꯔꯣꯜꯁꯤꯗ ꯄꯟꯊꯧ ꯇꯥꯛꯄꯤꯌꯨ ꯃꯦꯔꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯂꯥꯏꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯍꯧꯕ ꯆꯔꯩ ꯐꯤꯖꯣꯜ ꯑꯍꯟꯕ ꯇꯝꯕ ꯑꯊꯦꯜ ꯂꯣꯏꯄꯣꯠ ꯃꯌꯥꯝ ꯑꯃ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯩꯈꯣꯏꯅ ꯍꯤꯡꯒꯣꯜꯗ ꯍꯧꯖꯕ ꯍꯩ ꯂꯩ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯆꯦꯡꯅꯆꯤꯡꯕ ꯄꯣꯠꯂꯝ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯁꯥꯕ ꯄꯣꯠꯂꯝ ꯆꯩꯔꯝꯗ ꯍꯥꯞꯄꯒ ꯀꯠꯄ ꯃꯦꯔꯥ ꯊꯥꯁꯤꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯁꯥꯐꯣꯡꯕ
ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯄꯨꯟꯁꯤꯟꯕ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯈꯨꯟꯗꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯣꯟꯕꯨ ꯑꯩꯈꯣꯏꯅ ꯏꯁꯩꯗ ꯁꯛꯄ ꯌꯥꯏ, ꯄꯨꯡꯗ ꯃꯩꯇꯩ ꯄꯨꯡ ꯁꯥꯐꯣꯡꯕ ꯌꯥꯏ, ꯄꯦꯅꯥꯗ ꯃꯩꯇꯩ ꯄꯦꯅꯥ ꯁꯥꯐꯣꯡꯕ ꯌꯥꯏ, ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯂꯝ ꯄꯔꯝ ꯀꯌꯥ ꯑꯃ ꯍꯧꯗꯣꯛꯂꯣꯟꯁꯤꯗ ꯃꯦꯔꯥꯏ ꯅꯣꯡ ꯄꯥꯟꯕꯗ ꯑꯣꯏ꯫ ꯑꯗꯨꯅ ꯃꯦꯔꯥ ꯅꯣꯡꯃ ꯄꯥꯟꯕꯁꯤꯁꯨ ꯐꯩ, ꯁꯤꯒ ꯂꯣꯏꯅꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯡꯀꯣꯛ ꯁꯦꯟꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯄꯤ꯫ ꯑꯩꯒꯤ ꯁꯦꯡꯀꯣꯛ ꯁꯦꯟꯌꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯣꯔꯛꯑꯒ ꯁꯦꯟꯖꯣꯏꯗꯣ ꯄꯤꯕ ꯅꯠꯆꯗꯦ, ꯂꯥꯏꯒꯤꯁꯤꯗ ꯑꯋꯥꯠꯄ ꯂꯩꯇꯅ ꯍꯩꯙꯔꯛꯏ, ꯌꯥꯝꯅ ꯍꯩꯙꯔꯛꯏ꯫ ꯍꯩꯙꯔꯛꯏꯕꯗꯨ ꯂꯥꯏꯅ ꯄꯤꯕꯅꯤ꯫ ꯂꯨꯝꯈ꯭ꯔꯕ ꯁꯦꯟꯌꯦꯛ ꯃꯌꯥꯝꯗꯨ ꯀꯠꯄ ꯂꯥꯛꯅꯔꯤꯕꯁꯤ ꯂꯥꯏꯅ ꯄꯤꯕꯅꯤ꯫ ꯂꯥꯏꯗ ꯀꯠꯂꯒ ꯏꯔꯥꯠꯂꯒ ꯊꯧꯅꯤꯔꯒ ꯃꯌꯥꯝꯗ ꯁꯦꯡꯀꯣꯛ ꯁꯦꯟꯌꯥꯏ ꯍꯥꯏꯅ ꯑꯩꯅ ꯄꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯦꯔꯥꯒꯤ ꯅꯣꯡ ꯄꯥꯟꯕꯁꯤꯃ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯃꯦꯔꯥ ꯊꯥꯁꯦ꯫ ꯑꯔꯥꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯟꯊꯧ ꯁꯪꯂꯦꯟ ꯂꯥꯏꯄꯨꯡ ꯍꯂꯥꯎ ꯊꯧꯅꯤ ꯍꯥꯏꯕ ꯊꯧꯔꯝ ꯑꯁꯤ ꯄꯟꯊꯧ꯫ ꯏꯅꯥꯠ ꯁꯥꯐꯣꯡꯕ ꯃꯩꯇꯩ ꯈꯨꯟꯇꯤꯟꯅꯕꯒꯤ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯖꯔꯝꯃꯦ ꯄꯟꯊꯧ꯫ ꯅꯆꯥꯅ ꯑꯃꯨꯛꯀꯁꯨ ꯏꯄꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯦ ꯄꯟꯊꯧ, ꯃꯦꯔꯥ ꯊꯥ ꯑꯁꯤꯒꯤ ꯍꯔꯥꯎ ꯊꯧꯅꯤ ꯑꯁꯤꯗ ꯅꯣꯡꯃ ꯄꯥꯟꯕꯗꯪꯂ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯤꯕꯁꯦ ꯄꯟꯊꯧ, ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯃꯤꯠꯅ ꯀꯔꯤ ꯑꯍꯛꯄ ꯊꯧꯔꯝ ꯂꯩꯕꯤꯕꯒꯦ ꯇꯥꯛꯄꯤꯌꯨ ꯅꯆꯥꯗ ꯄꯟꯊꯧ꯫ ꯃꯦꯔꯥꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕ, ꯃꯤꯀꯣꯜ ꯊꯥꯒꯣꯟꯕ, ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯥꯡ ꯂꯩꯈꯣꯝꯕ, ꯂꯩꯍꯨꯟ ꯇꯝꯕ, ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯟꯕꯁꯤꯃ ꯂꯩꯖꯔꯦ꯫ ꯃꯦꯔꯥꯒꯤ ꯃꯉꯥꯅꯤ꯫ ꯃꯦꯔꯥꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕꯁꯤꯅ ꯀꯪꯂꯩ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯄꯨꯝꯅꯃꯛꯅ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯂꯣꯏꯄꯣꯠ ꯇꯝꯖꯔꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ, ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯑꯃ ꯂꯩꯖꯩ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯦꯔꯥꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕꯁꯤꯗꯅ ꯅꯤꯡꯉꯣꯜꯅ ꯇꯝꯃꯛꯄ ꯂꯣꯏꯄꯣꯠ ꯃꯌꯥꯝꯗꯣ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ, ꯄꯂꯦꯝ ꯁꯛꯄꯤ ꯄꯟꯊꯧ ꯁꯛꯄ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯣꯏꯄꯣꯠ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯄꯤꯅꯩ꯫ ꯂꯣꯏꯄꯣꯠ ꯐꯪꯕ ꯀꯥꯡꯕꯨꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏ꯫ ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯔꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕꯅ ꯁꯦꯡꯀꯣꯛ ꯁꯦꯟꯌꯥꯏ, ꯃꯦꯔꯥꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕꯁꯤꯅ ꯁꯦꯅꯤꯡ ꯁꯦꯂꯣꯜ ꯍꯥꯏꯗꯅ ꯇꯔꯦꯠꯅꯤ ꯄꯥꯟꯕꯁꯨ ꯐꯩ, ꯅꯤꯄꯥꯅꯤ ꯄꯥꯟꯕꯁꯨ ꯐꯩ꯫ ꯅꯤꯄꯥꯅꯤ ꯄꯥꯟꯕꯁꯤꯗꯗꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜ 19 ꯁꯅꯥ ꯍꯥꯞꯄꯒ ꯀꯠꯅꯕꯁꯨ ꯂꯩ, ꯃꯤꯑꯣꯏꯕꯗꯨꯒꯤ ꯃꯅꯤꯡ ꯊꯨꯡꯉꯤ ꯍꯥꯏꯗꯅ꯫ ꯁꯤꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯀꯠꯄꯒꯤ ꯄꯨꯡꯁꯤꯡ ꯃꯇꯝꯁꯨ ꯂꯩꯖꯩ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯁꯤꯒꯤ ꯃꯇꯝꯗ ꯀꯠꯍꯧꯕꯗ ꯌꯥꯏꯐꯩ ꯍꯥꯏꯗꯅ ꯃꯤꯑꯣꯏꯕꯅ ꯂꯦꯞꯅꯔꯛꯄꯅꯤ, ꯑꯩꯅ ꯂꯦꯞꯄ ꯅꯠꯆꯗꯦ꯫ ꯂꯣꯏꯅꯅ ꯂꯥꯏ ꯍꯔꯥꯎꯂꯣꯟꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯄꯥꯔꯤ ꯂꯥꯏꯒꯤ ꯃꯆꯥ ꯁꯟꯖꯦꯟ ꯁꯅꯥꯒ, ꯈꯨꯟꯖꯥ ꯁꯟꯖꯦꯟ ꯅꯍꯥꯁꯤꯡꯒ ꯌꯥꯏꯃꯨꯟꯅꯕꯤ, ꯂꯥꯏ ꯃꯆꯥꯒ ꯅꯃꯨ ꯇꯥꯏꯕꯪꯒ ꯌꯥꯏꯃꯨꯟꯅꯕ ꯁꯥꯟꯅꯕꯒꯤ ꯌꯥꯝꯅ ꯑꯍꯛꯄ ꯑꯃ ꯂꯩ꯫ ꯃꯁꯤꯗꯤ ꯑꯗꯨꯃꯛ ꯑꯉꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯂꯥꯏ ꯍꯔꯥꯎꯕꯗꯨꯒꯤ ꯃꯁꯤꯜꯂꯣꯟꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯃꯦꯔꯥꯒꯤ 9ꯅꯤ ꯄꯥꯟꯕ, ꯑꯗ ꯌꯥꯏꯃꯨꯟꯅꯕꯤ ꯍꯥꯏꯕꯁꯦ, ꯌꯥꯏꯃꯨꯟꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯅ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯦꯔꯥꯒꯤ 10ꯅꯤ ꯄꯥꯟꯕꯁꯤꯗꯅ ꯑꯩꯈꯣꯏ ꯂꯥꯏ ꯈꯩꯗꯦꯟ ꯀꯥꯕ, ꯂꯥꯏꯅ ꯊꯥꯔꯛꯀꯅꯤ꯫ ꯍꯟꯗꯛꯅ ꯈ꯭ꯋꯥꯏ ꯈꯩꯗꯦꯟꯗ, ꯃꯊꯪꯅ ꯈꯨꯔꯥꯏ ꯈꯩꯗꯦꯟꯗ, ꯍꯟꯗꯛꯀꯤ 2026ꯁꯤꯅ ꯀꯣꯡꯕ ꯂꯝꯂꯦꯟ ꯂꯝꯗꯝꯗ ꯀꯣꯡ ꯈꯩꯗꯦꯟꯗ ꯀꯥꯏ꯫ ꯂꯥꯏꯒꯤ ꯃꯊꯧ ꯈꯛꯇꯪ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯦ, ꯍꯔꯥꯎ ꯄꯨꯡ ꯌꯩꯖꯗ꯭ꯔꯦ, ꯃꯩꯇꯩ ꯁꯩꯁꯛ ꯄꯥꯡꯊꯣꯛꯆꯗ꯭ꯔꯦ, ꯄꯦꯅꯥ ꯇꯧꯗ꯭ꯔꯤ, ꯍꯔꯥꯎꯔꯣꯟꯒꯤ ꯈꯨꯕꯥꯛ ꯏꯁꯩꯅꯆꯤꯡꯕ ꯀꯔꯤꯒꯨꯝꯕꯇ ꯄꯥꯡꯊꯣꯛꯇ꯭ꯔꯦ ꯀꯨꯝꯁꯤ ꯆꯍꯤꯁꯤꯗꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯃꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯗ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯀꯌా ꯑꯃ ꯅꯪꯉꯕꯅꯤꯅ ꯂꯥꯏꯊꯧꯗꯃꯛ ꯄꯥꯡꯊꯣꯛꯑꯁꯤ ꯍꯥꯏꯗꯅ ꯃꯦꯔꯥꯒꯤ 10ꯅꯤ ꯄꯥꯟꯕꯁꯤꯗ ꯈꯣꯝꯖꯟ ꯇꯥꯁꯜꯂꯤ꯫
ꯇꯔꯥꯅꯤ ꯄꯥꯟꯕꯁꯤꯗ ꯑꯃꯨꯛ ꯈꯩꯗꯦꯜ ꯀꯥꯔꯨꯒ ꯂꯣꯏꯄꯣꯠ ꯃꯌꯥꯝꯗꯣ ꯂꯥꯏꯗ ꯂꯣꯏ ꯀꯠꯂꯦ ꯑꯋꯥꯠꯄ ꯂꯩꯍꯟꯕꯤꯔꯅꯨ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯇꯔꯥꯅꯤꯁꯤꯗ ꯋꯥꯠꯈꯤꯕ ꯈꯣꯠꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯃꯥꯄꯟꯅꯤ ꯄꯥꯟꯕꯗ ꯋꯥꯠꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯃꯦꯔꯥꯒꯤ ꯇꯔꯥꯅꯤ ꯄꯥꯟꯕꯁꯤꯗ ꯂꯣꯏꯅ ꯃꯊꯦꯟ ꯐꯥꯅ ꯀꯠꯆꯔꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯍꯥꯏꯗꯅ ꯈꯣꯝꯖꯟꯕꯒꯤꯅ ꯀꯠꯆꯔꯦ ꯀꯠꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯗꯨꯅ ꯃꯦꯔꯥ ꯊꯥꯅꯤꯟ ꯅꯨꯃꯤꯠꯇ ꯄꯠꯂꯣꯏꯗꯕ ꯄꯨꯝꯃꯣꯏꯗꯧꯕ ꯈꯩꯗꯦꯜꯗꯒꯤ ꯂꯩꯔꯛꯄꯗꯨꯅ ꯃꯩꯇꯩ ꯄꯤꯕꯥꯅ ꯃꯩꯇꯩ ꯆꯥꯛꯁꯪꯗ ꯇꯔꯥ ꯃꯊꯦꯟ ꯍꯧꯔꯒ ꯈꯣꯌꯨꯝ ꯂꯌꯥꯝꯗ ꯂꯨꯛꯂꯦꯟ ꯀꯠꯂꯒ ꯇꯥꯏꯕꯪ ꯍꯔꯥꯎꯂꯣꯟꯗ ꯁꯤꯟꯊꯥ ꯄꯨꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯁꯥꯃ ꯄꯥꯡꯒꯟ ꯃꯊꯦꯟ ꯐꯥꯅꯕ ꯄꯨꯛꯅꯤꯡ ꯆꯐꯝ ꯍꯟꯖꯤꯟꯅꯕ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅꯕ ꯍꯥꯏꯗꯅ ꯍꯔꯥꯎ ꯃꯦꯔꯥ ꯍꯔꯥꯎ ꯈꯣꯝꯖꯟ ꯇꯥꯁꯟꯕꯒꯤ ꯄꯥꯡꯊꯣꯛꯏ ꯃꯦꯔꯥꯒꯤ ꯊꯥꯅꯤꯟꯁꯤꯗꯅ ꯃꯦꯔꯥ ꯊꯥ ꯌꯥꯝꯅ ꯐꯩ ꯃꯦꯔꯥ ꯊꯥꯒꯤ ꯊꯧꯅꯤꯔꯣꯜꯁꯤꯃ ꯂꯣꯏꯔꯒ ꯍꯤꯌꯥꯡꯒꯩ ꯊꯥꯗꯅꯤ ꯅꯃꯨ ꯇꯥꯏꯕꯪ ꯑꯩꯈꯣꯏꯗ ꯍꯤꯒꯥꯔꯛꯀꯗꯣꯏꯁꯦ ꯌꯥꯏ ꯃꯌꯥꯝ ꯑꯃ ꯌꯥꯏꯗꯨꯅ ꯃꯍꯩ ꯌꯥꯜꯂꯒ ꯌꯥꯏꯗꯨꯒꯤ ꯃꯄꯥꯟ ꯁꯥꯠꯂꯛꯄ ꯃꯍꯩ ꯌꯥꯟꯕꯗꯨꯅ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛꯁꯤꯅ ꯃꯦꯔꯥ ꯍꯔꯥꯎꯕꯒꯤ ꯃꯌꯥꯏꯁꯦ ꯍꯤꯌꯥꯡꯒꯩ ꯊꯥꯗ ꯈꯪꯅꯒꯗꯣꯏꯅꯤ ꯃꯩꯇꯩ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯥꯛꯄ ꯍꯧꯔꯦ ꯍꯤꯌꯥꯏ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯕꯒꯤ ꯍꯔꯥꯎꯔꯣꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯒ ꯄꯟꯊꯧꯗ ꯂꯣꯏꯄꯣꯠ ꯀꯥꯕ ꯍꯧꯔꯛꯂꯦ ꯍꯤꯌꯥꯡꯒꯩ ꯊꯥꯁꯤꯗ ꯄꯟꯊꯧ ꯃꯦꯔꯥ ꯊꯥꯒꯤ ꯃꯇꯨꯡꯗ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯍꯤ ꯌꯥꯏ ꯌꯥꯝꯅ ꯀꯥꯕꯤꯔꯛꯑꯦ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯕꯒꯦ ꯇꯥꯛꯄꯤꯌꯨ ꯄꯟꯊꯧ ꯌꯥꯝꯅ ꯂꯣꯏꯄꯣꯠ ꯌꯥꯝꯅ ꯇꯝꯃꯛꯑꯦ ꯍꯧꯖꯤꯛꯁꯤ ꯂꯥꯏꯒꯤ ꯊꯧꯖꯥꯜꯅ ꯃꯤꯑꯣꯏꯕꯅ ꯂꯦꯝꯂꯩ ꯉꯥ ꯃꯥꯒꯤ ꯄꯥꯠꯇꯒꯤ ꯐꯥꯕ ꯈꯣꯠꯄ ꯐꯥꯝ ꯇꯧꯖꯕ ꯃꯌꯥꯝ ꯌꯥꯝꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯅ ꯌꯥꯝ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯂꯦꯝꯂꯩ ꯉꯥ ꯄꯨꯅꯔꯛꯂꯦ ꯂꯣꯏꯅꯅ ꯍꯟꯗꯛꯀꯤ ꯏꯀꯪ ꯃꯔꯛ ꯂꯥꯂꯛ ꯃꯔꯛꯁꯤꯗ ꯂꯧ ꯎꯕꯗ ꯍꯟꯗꯛꯅ ꯐꯧꯊꯣꯛ ꯈꯔ ꯍꯦꯟꯅ ꯊꯣꯛꯏ ꯍꯧꯈꯤꯕꯗꯒꯤꯗꯤ ꯍꯥꯏꯗꯅ ꯐꯧ ꯀꯥꯕ ꯌꯥꯎꯔꯛꯂꯦ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯤꯡꯖꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯐꯪꯉꯝꯗꯕ ꯐꯪꯉꯛꯑꯦ ꯍꯥꯏꯗꯅ ꯀꯠꯄ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯂꯥꯏꯐꯝ ꯂꯦꯟꯁꯤꯗ ꯍꯧꯖꯤꯛ ꯀꯣꯟꯊꯣꯡ ꯑꯃ ꯁꯥꯒꯗꯧꯔꯤ ꯃꯩꯇꯩ ꯌꯨꯝꯖꯥꯎꯒꯤ ꯂꯩꯇꯦꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯥꯏꯕꯪ ꯃꯌꯥꯝꯅ ꯑꯩ ꯀꯠꯀꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯥꯏꯅꯔꯛꯂꯦ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯝꯂꯦꯟ ꯂꯧ ꯀꯠꯆꯒꯦ ꯂꯝ ꯀꯠꯆꯒꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯔꯛꯇꯅ ꯃꯤꯠꯅ ꯈꯔꯗꯤ ꯎꯕ ꯐꯪꯉꯤ ꯑꯩꯒꯤ ꯂꯥꯏꯐꯝꯂꯦꯟ ꯑꯩꯈꯣꯏꯅ ꯎꯔꯝꯗꯕ ꯑꯉꯛꯄ ꯐꯖꯕ ꯌꯥꯝ ꯎꯏ ꯁꯤꯒ ꯊꯪꯅꯔꯛꯄꯗ ꯂꯥꯏꯒꯤ ꯊꯧꯖꯥꯜꯁꯤꯅ ꯉꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠꯅꯤ 2019 ꯉꯁꯤꯅ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 18 ꯉꯁꯤꯁꯤꯅ ꯏꯔꯥꯏ ꯅꯨꯃꯤꯠ 2019 ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 13 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯄꯨꯡ 12 ꯈꯤꯇꯪ ꯍꯦꯟꯕꯗ ꯁꯦꯜꯂꯣꯏ ꯂꯃꯥꯏꯖꯤꯡꯒꯤ ꯁꯖꯤ ꯀꯨꯝꯊꯕꯤꯔꯛꯇꯅ ꯑꯩꯒꯤ ꯂꯩꯀꯣꯜꯗ ꯍꯩꯔꯥꯡ ꯆꯥꯕ ꯆꯤꯅꯝꯕꯤꯔꯛꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯖꯤ ꯃꯆꯥꯗꯣ ꯃꯌꯥꯝ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯅ ꯃꯦꯔꯥ ꯊꯧꯅꯤ ꯏꯔꯥꯠꯀꯤ ꯁꯖꯤꯅ ꯂꯦꯡꯊꯕꯤꯔꯛꯄꯗꯣ ꯍꯤ ꯌꯥꯏꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯂꯧꯖꯩ ꯈꯣꯡꯗꯤ ꯌꯥꯝ ꯈꯣꯡꯕ ꯆꯤꯡꯊꯛꯁꯤꯗ ꯑꯗꯨꯒ ꯃꯁꯛꯇꯤ ꯎꯗꯕ ꯑꯩꯅ ꯑꯃꯨꯛꯇ ꯎꯖꯒꯦ ꯑꯩ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯁꯖꯤ ꯑꯍꯤꯡꯕꯩꯗꯣ ꯑꯃꯨꯛꯇ ꯎꯖꯗꯦ ꯑꯃꯨꯛꯇ ꯎꯖꯒꯦ ꯍꯥꯏꯔꯛꯄꯗ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯅꯕꯦꯝꯕꯔ ꯇꯥꯡ 13 ꯃꯉꯥꯡꯒꯤ ꯄꯨꯡꯖꯥ ꯄꯨꯡꯐꯝꯗ ꯁꯖꯤꯗꯣ ꯂꯦꯡꯊꯕꯤꯔꯛꯏ ꯁꯤꯁꯨ ꯃꯦꯔꯥꯒꯤ ꯍꯤ ꯌꯥꯏꯅꯤ ꯍꯤꯌꯥꯡꯒꯩ ꯊꯥꯗ ꯍꯤꯒꯥꯔꯛꯏꯅꯤ ꯇꯥꯒꯦꯁꯨ ꯐꯪꯗꯦ ꯇꯥꯛꯄꯤꯅꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯉꯁꯤ ꯇꯣꯝ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯟꯊꯧꯒꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡ ꯄꯟꯊꯧꯕꯨ ꯅꯤꯡꯖꯕꯁꯤꯡ ꯄꯟꯊꯧꯕꯨ ꯈꯪꯖꯗ꯭ꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯄꯨꯟꯗꯨꯅ ꯈꯨꯟꯃꯤꯟꯅꯁꯤ ꯄꯟꯊꯧ ꯏꯄꯥꯗꯒꯤ ꯌꯥꯏ ꯇꯥꯃꯤꯟꯅꯁꯤ ꯄꯟꯊꯧ ꯏꯄꯥꯒꯤ ꯄꯥꯎꯇꯥꯛ ꯍꯥꯏꯕꯤꯕ ꯂꯩ ꯄꯟꯊꯧ ꯏꯄꯥꯅ ꯑꯩꯒꯤꯗꯤ ꯂꯤꯈꯤꯅꯤ ꯋꯥꯔꯤ ꯑꯣꯏꯍꯟꯒꯗꯕꯅꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯎꯇꯥꯛ ꯑꯉꯛꯄꯅꯤ ꯄꯟꯊꯧ ꯏꯄꯥꯒꯤ ꯂꯥꯏꯀꯣꯟ ꯑꯁꯦ ꯊꯣꯛꯎꯗ ꯊꯣꯛꯄ
ꯅꯨꯡꯁꯤꯕꯅ ꯊꯜꯂꯕ ꯂꯥꯏꯐꯝ ꯑꯣꯏꯖꯔꯤ ꯄꯟꯊꯧ ꯃꯤꯑꯣꯏꯕꯗ ꯅꯠꯇꯅ ꯊꯋꯥꯏ ꯄꯥꯟꯕ ꯁꯥ ꯎꯆꯦꯛ ꯀꯌꯥꯅꯁꯨ ꯅꯤꯡꯉꯥꯏꯗꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯖꯐꯝ ꯑꯣꯏꯖꯔꯤ ꯄꯟꯊꯧ ꯏꯄꯥꯒꯤ ꯂꯥꯏꯐꯝꯁꯦ ꯄꯟꯊꯧ ꯄꯟꯊꯧ ꯁꯖꯤ ꯊꯣꯛꯂꯕꯗꯤ ꯁꯥꯕꯥꯎ ꯂꯥꯟꯕꯥꯎ ꯂꯩ ꯍꯥꯏꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯂꯩꯖꯩ ꯄꯟꯊꯧ ꯁꯖꯤ ꯊꯣꯛꯂꯛꯂꯤꯕꯁꯤꯒꯤ ꯋꯥꯔꯤꯔꯣꯟ ꯂꯩꯕꯤꯕ꯭ꯔꯥ ꯄꯟꯊꯧ ꯇꯥꯛꯄꯤꯌꯨ ꯅꯆꯥꯗ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕ ꯃꯗꯨꯃ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯃꯗꯨꯕꯨ ꯑꯩꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯗꯅ ꯑꯩꯅ ꯏꯟꯊꯣꯛꯄ ꯑꯗꯨꯒ ꯈꯠꯇꯣꯛꯄꯗꯤ ꯑꯩ ꯇꯧꯖꯔꯝꯃꯔꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯜꯂꯣꯏ ꯂꯃꯥꯏꯖꯤꯡꯗ ꯑꯩꯒꯤ ꯁꯖꯤ ꯂꯦꯡꯊꯕꯤꯔꯛꯄꯁꯤꯗꯤ ꯂꯥꯏꯐꯝꯂꯦꯟꯁꯤꯒꯤ ꯃꯌꯥꯏ ꯍꯦꯟꯒꯠꯀꯗꯣꯏꯅꯤ ꯍꯤ ꯌꯥꯏ ꯀꯌꯥ ꯑꯃ ꯉꯁꯥꯏꯒꯤ ꯁꯧꯒꯠꯂꯛꯀꯗꯣꯏꯅꯤ ꯂꯥꯏ ꯍꯥꯏꯕ ꯂꯥꯏꯁꯤꯗꯤ ꯆꯪꯅꯤꯡꯕꯗ ꯃꯅꯤꯡꯅꯤ ꯃꯈꯥꯅꯤ ꯂꯤꯟꯗꯁꯨ ꯂꯥꯏ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯌꯥꯏ ꯍꯥꯞꯄꯤꯔꯝꯃꯤ ꯎꯆꯦꯛꯇꯁꯨ ꯑꯩꯒꯤ ꯁꯦꯝꯕꯥꯡ ꯂꯩ ꯑꯩꯒꯤ ꯁꯦꯝꯕꯥꯡꯗꯨꯅ ꯈꯣꯡꯗꯒ ꯁꯤꯠꯂꯒ ꯄꯥꯏꯔꯕ ꯑꯩꯒꯤ ꯆꯨꯕꯥꯁꯤꯗꯒ ꯉꯛꯁꯥꯏꯗꯒ ꯈꯦꯠꯂꯒ ꯄꯥꯏꯔꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯔꯨ ꯂꯩꯁꯜꯂꯛꯑꯒ ꯍꯦꯛꯇ ꯑꯉꯛꯄ ꯐꯪꯅ ꯌꯣꯝꯁꯤꯜꯂꯛꯑꯗꯤ ꯑꯩꯒꯤ ꯂꯥꯏꯐꯝꯁꯤꯒꯤ ꯎꯗꯕ ꯄꯣꯠꯁꯛ ꯑꯉꯛꯄ ꯑꯃ ꯎꯔꯒꯅꯤ ꯑꯗꯨꯅ ꯁꯦꯝꯕꯥꯡꯁꯦ ꯑꯩꯒꯤ ꯁꯅꯥ ꯃꯔꯨꯝ ꯀꯣꯛꯄꯤ ꯆꯦꯛꯂꯥꯅꯤ ꯑꯩꯒꯤ ꯁꯦꯝꯕꯥꯡꯁꯦ ꯁꯦꯟꯖꯥꯏ ꯊꯣꯛꯄꯤ ꯆꯦꯛꯂꯥꯅꯤ ꯑꯗꯨꯅ ꯍꯤ ꯌꯥꯏ ꯄꯣꯔꯛꯄ ꯆꯦꯛꯂꯥꯅꯤ ꯁꯦꯝꯕꯥꯡꯁꯦ ꯁꯤꯒ ꯊꯪꯅꯅ ꯑꯩꯒꯤ ꯍꯟꯗꯛ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 16, 2022 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯏꯕ ꯑꯩꯒꯤ ꯁꯖꯤꯁꯦ ꯃꯁꯤ ꯑꯩꯒꯤ ꯂꯥꯏꯐꯝꯂꯦꯟꯁꯤꯒꯤ ꯍꯤꯌꯥꯏ ꯍꯦꯟꯒꯠꯄ ꯌꯥꯏ ꯄꯣꯔꯛꯄꯅꯤ ꯑꯩ ꯃꯁꯤꯃꯒ ꯊꯝꯖꯒꯦ ꯊꯣꯛꯎꯗ ꯊꯣꯛꯄ ꯄꯟꯊꯧꯒꯤ ꯂꯥꯏꯐꯝꯅꯤ ꯃꯤꯑꯣꯏꯕꯗ ꯅꯠꯇꯅ ꯁꯥ ꯎꯆꯦꯛ ꯀꯌꯥꯒꯤꯁꯨ ꯇꯨꯡꯅꯖꯐꯝ ꯁꯥꯟꯅꯖꯐꯝ ꯑꯣꯏꯖꯔꯤ ꯄꯟꯊꯧ ꯏꯄꯥꯒꯤ ꯂꯥꯏꯀꯣꯟꯁꯤꯗ ꯄꯟꯊꯧ ꯂꯥꯏ ꯅꯤꯡꯖꯔꯨꯕꯒꯤ ꯎꯕ ꯐꯪꯖꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯅꯆꯥꯅ ꯄꯟꯊꯧ ꯂꯥꯏꯅꯤꯡꯒ ꯏꯅꯥꯠꯀꯁꯦ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯄꯟꯊꯧ ꯅꯆꯥꯗ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ ꯄꯟꯊꯧ ꯂꯥꯏꯅꯤꯡ ꯍꯥꯏꯕꯁꯤꯒꯤ ꯂꯥꯏ ꯍꯥꯏꯕꯁꯤꯒꯤ ꯃꯊꯧ ꯃꯌꯥꯝ ꯑꯃ ꯃꯤꯠ ꯃꯥꯡꯗ ꯍꯩ ꯀꯠꯄ ꯂꯩ ꯀꯠꯄ ꯃꯩꯉꯥꯡ ꯃꯩꯀꯨꯞ ꯀꯠꯂꯤꯕ ꯁꯤꯒ ꯂꯣꯏꯅꯅ ꯀꯠꯄꯗ ꯆꯪꯉꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯃꯤꯠꯅ ꯎꯕꯁꯤꯅ ꯏꯅꯥꯠ ꯀꯧꯏ ꯑꯗꯨꯒ ꯂꯥꯏ ꯍꯥꯏꯕꯁꯤꯅ ꯂꯥꯏꯅꯤꯡꯕꯨ ꯂꯥꯏ ꯍꯥꯏꯕ ꯂꯥꯏ ꯑꯁꯤꯅ ꯂꯥꯏꯅꯤꯡꯕꯨ ꯃꯁꯛ ꯇꯥꯛꯄꯁꯤꯅ ꯏꯅꯥꯠꯅꯤ ꯏꯅꯥꯠꯀꯤ ꯃꯁꯛꯂꯣꯟ ꯄꯨꯊꯣꯛꯄꯁꯤꯅ ꯂꯥꯏꯅꯤ ꯂꯥꯏꯅꯤꯡ ꯏꯅꯥꯠ ꯑꯅꯤꯁꯦ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯦ ꯊꯋꯥꯏꯁꯤꯅ ꯂꯥꯏꯅꯤ ꯍꯛꯆꯥꯡꯁꯤꯅ ꯃꯤꯅꯤ ꯊꯋꯥꯏꯁꯤꯅ ꯂꯥꯏꯅꯤ ꯍꯛꯆꯥꯡꯁꯤ나 이나니 하이다나 이 시마 담자게 ꯄꯟꯊꯧ ꯏꯄꯥꯒꯤ ꯋꯥꯔꯤꯁꯤꯅ ꯂꯥꯏꯅꯤ ꯋꯥꯍꯩꯁꯤꯅ ꯌꯥꯏꯅꯤ ꯄꯟꯊꯧ ꯏꯄꯥꯒꯤ ꯄꯥꯎꯇꯥꯛꯀꯤ ꯃꯔꯨ ꯑꯁꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯨꯟꯃꯤꯟꯅꯗꯨꯅ ꯄꯨꯟꯁꯤ ꯃꯌꯣꯜ ꯆꯣꯡꯍꯜꯂꯁꯤ ꯇꯣꯝ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯄꯟꯊꯧ ꯏꯄꯥꯅꯗꯤ ꯂꯥꯏꯅꯤ ꯍꯥꯏꯕ ꯑꯣꯏꯍꯟꯕꯅꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯟꯊꯧ ꯏꯄꯥꯕꯨ ꯂꯥꯏꯑꯣꯏꯕ ꯄꯟꯊꯧ ꯏꯄꯥꯅ ꯌꯥꯏꯐꯔꯦ ꯇꯣꯝ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ